BJP ne luchingduna hojik leibak pariba India government asina nongma pochegi mamal hengalakliba asigi mayokta India pumbada Congress party na chathariba yaningdaba khongjang gi saruk ama oina Imphal ge Congress bhavan mamangda party sigi miyoi kaya na ngasi khongjang changsinkhre khongjang changsin badu da Manipur police team amana Congress ki workers sing adu Congress bhavan gi gate gi lambida thoglaktana ba ningthina hotnabada achauba mungna ba mathoke ngasi khongjang adu luchingkibi ama oina MPCC gi vice president ELITETVMANIPUR haikebada icham chamna ki mamal wanglibasi leiliba government asina handokadabane police ki miyot minay kaya ama sinaduna Congress ki worker kaya fajan pushin batawriba masigi mathakta Congress ki nibu hairabade wa khazitang nganglubagi damakta enforcement directorate po khutlai oina sizinaba si yaningde pochei mamal tangkhatlakpa matamda yum puriba nupi sing khaktana khangadabane BJP ki minister MP nupi sing di tumina laikre haina tilotamana maral sikhi Nupi mayam kare nupi nungsi hairam badu umlaba Bharatiya Janata Party nupi bu nungsiba beti bachao beti parao haina chathariba nupi khwaidagi nungsire hariba Bharatiya Janata Party kanggu se sigi nupi mantri singdu da khoina hangningi aduga yamna ikai ningai oiba wafam amasuni nupi gi mantri na haigi base ai khoi di nupi mayam ge khallaga makhoina chathariba philosophy du da nupi sing se ware gas maman wange kamaini hingadage pochai maman wange masa kamaini yokadage GST wangkhala e school kamaini chalhan gadage chaba phangdre haina laurakadra haina khallaga ona tainabada Srimati Sitaraman na union minister masa magna pochai maman wangki balite inflation gi in situation India da prevail taude economic status yamna phajana chathari en hai kiba yamna laibak thibani mahak nupi ni nupi ga awaba khangdabani aduna asigum laba nupi project tawning haragasu mafang khangdaba nupi mayam project tawsan badagi tungda lakadoriba nupi political career mayam ama makhoina thadatpagi mawong ama uriba se nupi singna yaningde aduna nupi ga awaba khangadabani hawgalaliba mayam si ga awaba khangadabani society se da moina chatharaliba GST gi potlum se ngasi aingonda da nate miyoi ama khakta da nate adugum potlum mayam se chaura Bharat Barsagi praja khumit khudang adudagi mathak yoriba leader mayam da su yauhallaga walibani adubu khwaidagi hena waribadi karano poverty line gi makhada leiriba mi singsini